ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯄꯨꯐꯣꯛ ꯇꯤꯚꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯣꯅꯝ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯝꯗꯝ ꯑꯃꯗ ꯃꯔꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯅꯤꯡꯊꯧ ꯑꯃ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯈꯨꯡꯒꯥꯛ ꯑꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯍꯔꯥꯎꯖꯩ, ꯌꯥꯝꯅ ꯄꯦꯟꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯄꯦꯟ ꯄꯦꯟꯗ ꯋꯥ ꯈꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃ ꯆꯪꯂꯛꯇꯨꯅ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯍꯧꯔꯦ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯏꯅꯤꯡꯊꯧꯗ ꯋꯥꯐꯝ ꯑꯁꯤ ꯍꯪꯒꯠꯂꯨꯆꯣ ꯍꯥꯏꯅ ꯂꯥꯛꯆꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯑꯗꯨꯅ ꯇꯝꯂꯔꯦ꯫ ꯃꯅꯥꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯨꯔꯛꯄꯒꯤꯗꯃꯛ ꯃꯅꯥꯏ ꯑꯗꯨꯕꯨ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ ꯇꯥꯕꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯍꯦꯟꯕꯤꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯦꯟꯕꯤꯁꯅꯥꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯝꯃꯤ꯫ ꯍꯦꯟꯕꯤꯁꯅꯥ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯦꯟꯕꯤꯁꯅꯥꯒꯤ ꯂꯨꯍꯣꯡꯕ ꯌꯥꯕꯒꯤ ꯆꯍꯤ ꯃꯇꯥꯡꯁꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯦꯟꯕꯤꯁꯅꯥꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯕꯤꯁꯅꯥꯅ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯆꯍꯤ ꯐꯅ ꯌꯥꯝꯅ ꯌꯥꯝꯁꯤꯜꯂꯛꯂꯦ, ꯂꯨꯍꯣꯡꯕꯗꯨ ꯌꯥꯅꯕ ꯅꯪꯅ ꯈꯔ ꯑꯃꯨꯛꯇ ꯊꯦꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯍꯦꯟꯕꯤꯁꯅꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯔꯦ, "ꯏꯕꯦꯝꯃ, ꯍꯟꯗꯛ ꯅꯪꯒꯤ ꯄꯥꯕꯅ ꯁꯤꯜꯂꯤꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯩ ꯍꯥꯏ, ꯃꯊꯧꯅꯥꯁꯨ ꯌꯥꯝꯅ ꯂꯩ ꯍꯥꯏ, ꯅꯍꯥꯛ ꯂꯨꯍꯣꯡꯕꯁꯤ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ" ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯍꯦꯟꯕꯤꯁꯅꯥ ꯃꯗꯨꯒꯤ ꯅꯨꯄꯥꯗꯨꯗ ꯂꯨꯍꯣꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦꯟꯕꯤꯁꯅꯥꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯁꯨꯡꯌꯥ ꯌꯥꯔꯛꯇꯕꯁꯤꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯃꯅꯥꯏꯁꯤꯡ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯒꯤ ꯍꯨꯔꯥꯟꯕ ꯑꯃꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯍꯨꯔꯥꯟꯈ꯭ꯔꯦ, ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯐꯥꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯗꯝꯂꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯍꯨꯔꯥꯟꯕꯅ ꯇꯣꯡꯂꯛꯄ ꯈꯣꯡꯎꯞ ꯅꯥꯝꯃ ꯑꯃ ꯇꯥꯍꯧꯕꯗꯒꯤ ꯈꯨꯟꯗꯨꯅ ꯄꯨꯔꯛꯂꯒ ꯅꯤꯡꯊꯧꯗ ꯎꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯍꯨꯔꯥꯟꯕ ꯑꯗꯨꯕꯨ ꯍꯤꯡꯅ ꯅꯠꯇ꯭ꯔꯒ ꯁꯤꯅ ꯐꯥꯔꯛꯇꯨꯅ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯅꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯍꯣꯠꯅꯔꯕꯁꯨ ꯍꯨꯔꯥꯟꯕ ꯑꯗꯨꯗꯤ ꯐꯥꯕ ꯁꯨꯛꯉꯝ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯗꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨ ꯐꯥꯕ ꯉꯝꯗ꯭ꯔꯦ, ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯍꯨꯔꯥꯟꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨ "ꯉꯁꯤꯗꯤ ꯃꯄꯥꯟꯗ ꯑꯃꯠꯇ ꯊꯣꯛꯂꯅꯨ, ꯅꯪꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯂꯩꯅꯔꯣ, ꯍꯨꯔꯥꯟꯕ ꯑꯗꯨ ꯑꯩꯅ ꯁꯣꯏꯗꯅ ꯐꯥꯒꯅꯤ" ꯍꯥꯏꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯄꯥꯟꯗ ꯀꯅꯥꯝꯇ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯅꯤꯡꯊꯧꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯁꯝ ꯑꯁꯥꯡꯕ ꯑꯃ ꯍꯥꯞꯆꯤꯜꯂꯦ, ꯑꯗꯨꯒ ꯃꯅꯥꯇꯣꯟ ꯑꯗꯨꯗꯁꯨ ꯃꯁꯝ ꯑꯃꯅ ꯀꯤꯁꯤꯜꯂꯤ, ꯃꯃꯥꯏ ꯑꯗꯨꯁꯨ ꯑꯃꯣꯠꯄ ꯈꯔ ꯇꯩꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯃꯟꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯀꯣꯅꯨꯡ ꯃꯄꯥꯟꯗ ꯊꯣꯔꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯍꯨꯔꯥꯟꯕ ꯑꯗꯨꯁꯨ ꯀꯣꯅꯨꯡꯒꯤ ꯒꯦꯠꯇꯨ ꯀꯥꯟꯁꯤꯜꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ ꯃꯅꯤꯡꯗꯒꯤ ꯃꯉꯛꯁꯝꯗꯨ ꯆꯞꯂꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ "ꯅꯪ ꯀꯅꯥꯅꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ "ꯑꯩ ꯍꯨꯔꯥꯟꯕꯅꯤ, ꯅꯍꯥꯛꯇꯤ ꯀꯅꯥꯅꯣ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯉꯁꯥꯏꯒꯤ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ "ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯑꯩꯁꯨ ꯍꯨꯔꯥꯟꯕꯅꯤ,
Ibani khanabagi mahut ibani punsinduna iningthaugi sanalupasingsi huranbana pharoidra hairaklammi. Madudagi ningthau adunasu huranba saraduna aduna farani huralasi haiduna ningthaugi konungda changlaklammi. Ningthau adudi masagi konungnina sanalupasingdu manoina puthuraklaga huranba aduda utle. Madu ubada huranba changlakliba nupa adudi yamna haraurami. Lakwa chatlasi haiduna huranba nupa adune ningthau adune makhoi anidu konung adudagi thoraklammi. Ningthau aduna thorakpada yulikli ani ahum amasu pairai. Asamna huranba nupa aduna makhoigi huranbasingi laifam aduda ningthau adubu supuduna lakli. Makhoi anina lakliba lambidu asukpa umang amadani. Lambi adusu yamna sangi. Aduna ningthau asina lambi khangnaba mana pairakpa thang aduna u khudingi haktuna thanammi. Mahakna khangnaba khudam changdam loina thanammi. Makhoi anina leptana lakpana huranbasingi laifam adu yausilakli. Huranba nupa aduna nung achauba amada makhut khusasingduna namkhre. Madudagi achauba nung adu matomta inthokcharai. Adumna nung adu inthokhibadagidi surung manung ama leiramle. Surung aduda huranba aduna ningthau adubu pusilammi. Surung manung aduda huranba mayam amasu leirammi. Makhoi na huralakpa sanalupasing adu mafam aduda paisinduna thanammi. Madu ubada ningthau adudi yamna ngaklammi. Huranbasing adugi makokni haiduna nupa ama leirammi. Mahakna huranba aduda nahakka lakminariba nupa asi kanano haina hanglammi. Huranba nupa adunasu ningthau adubu masak takli. Mahak asi yamna haisingba huranba amani. Ngasidagi mahaksu aikhoigi irakta tillagadabani hairai. Aduga ngasai ningthau aduna pairakhiba sanalupasingdu utlammi. Tu masigi sana mayam asi mana huralaklibani hairammi. Madu ubada huranbasing adudi yamna haraurammi. Makhoi mayamduna ningthau adubu yamna sathiba huranbani haiduna taramna oknare. Asumna ningthau aduna aina ngasi ahanba changlakpanina mayamgi penaba ahauba yu purai yu asibu thakse hairaklammi. Huranba mayam adusu khangdabanina yamna haraure. Ningthau aduna ngasai purakliba yu adudi phattaba pot yansinba yuni. Mahakna huranbasing aduda yu adubu haiduna mayam ama pithaklammi. Yu singdu thakpadagi huranbasingdu loina wanthakre. Makhoina adumna wanthaduna leiringai ningthau aduna sanalupa kharadi lauthokle. Adubu yambanina loina dingamdre. Tanja aduda huranbasing adugi manai oina laibi ahal oirabi nupi ama thorai. Nupi adunadi ningthau asibu masak khangduna leiramle. Iningthau nahang mafam asi yamna thuna thadoktuna chatkro natrabadi iningthau awafamda tarani haiduna tholakpagi lambi taklaklammi. Ningthau aduna ngasai mana lambi khangnaba thanamba khudamsing adu yenglaga konungda halaklammi. Ningthau aduna konung yaurakpadadi nongale. Ningthau aduna magi lanmisingbu kausiladuna wari pumba tamlare. Yamna thuna makhoida landaduna makhoibu maithiba pirurasi haiduna ningthau masa yauna magi haisinglaba lanmi mayamga huranbasing aduna leiriba mafam aduda laklammi. Somdasu ngasai yugi mayaina wantharuraba huranbasingdu mikap tholaklammi. Makhoina mikap tholakpada ningthau adu leiramdabaduda ngasaigi anauba changlakpa huranba nupa adu karaida laikhre haina thinaraklammi.
ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯨ ꯃꯌꯦꯡ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯂꯤꯕꯤ ꯑꯍꯜ ꯑꯗꯨꯗ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯕꯗꯤ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯒ ꯅꯨꯄꯥ ꯑꯗꯨ "ꯅꯪ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯃꯍꯥꯛ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯦ?" ꯍꯪꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯀꯤꯅ ꯃꯍꯥꯛ ꯑꯗꯨ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯔꯛꯂꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯅ "ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤꯅ, ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯈꯪꯈ꯭ꯔꯕꯅꯤꯅ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯂꯥꯟꯗꯥꯔꯛꯑꯅꯤ, ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯔꯁꯤ" ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯉꯥꯏꯔꯒ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯂꯥꯟ ꯁꯣꯛꯅꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯍꯩꯁꯤꯡꯂꯕ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯗ ꯆꯪꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯍꯨꯔꯥꯟꯕꯁꯤꯡ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯦ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯂꯨꯆꯤꯡꯗꯨꯅ ꯀꯣꯅꯨꯡꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯍꯨꯔꯥꯜꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯀꯣꯏꯄꯨ ꯄꯨꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯔꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯑꯁꯤꯕꯨ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯂꯝꯃꯤ꯫ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ, ꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯥꯕꯤꯗ꯭ꯔꯦ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯍꯦꯟꯕꯤꯁꯅꯥꯁꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯍꯦꯟꯕꯤꯁꯅꯥꯗꯤ ꯍꯨꯔꯥꯟꯕ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯍꯦꯟꯕꯤꯁꯅꯥꯅ ꯍꯨꯔꯥꯟꯕ ꯑꯁꯤꯕꯨ ꯐꯖꯅ ꯁꯦꯝꯗꯣꯛꯄꯤꯔꯒ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯀꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥ ꯅꯤꯡꯊꯧꯗ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯊ꯭ꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯖꯔꯔꯦ꯫ ꯑꯗꯨꯕꯨ ꯃꯄꯥ ꯅꯤꯡꯊꯧꯅꯗꯤ ꯌꯥꯔꯝꯗꯦ꯫ "ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯃꯍꯥꯛ ꯑꯁꯤ ꯐꯠꯇ꯭ꯔꯕ ꯍꯨꯔꯥꯟꯕꯅꯤ, ꯅꯪꯅ ꯀꯔꯤꯒꯤ ꯃꯥꯕꯨ ꯀꯜꯂꯣ ꯍꯥꯏꯔꯤꯕꯅꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯍꯦꯟꯕꯤꯁꯅꯥꯅ "ꯍꯨꯔꯥꯟꯕ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥꯅꯤ, ꯍꯨꯔꯥꯟꯕ ꯑꯁꯤ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯉꯥꯛꯄꯤꯗꯨꯅ ꯌꯦꯡꯒꯗꯕꯅꯤ, ꯃꯥꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯅꯕ ꯍꯥꯏꯒꯗꯕꯅꯤ, ꯃꯗꯨꯗ ꯌꯥꯗ꯭ꯔꯕꯗꯤ ꯃꯥꯕꯨ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯤꯅ ꯑꯊꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯒꯨꯟꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨ ꯌꯥꯔꯝꯗꯦ꯫ ꯍꯦꯟꯕꯤꯁꯅꯥꯁꯨ ꯃꯄꯥꯅ ꯌꯥꯅꯕ ꯎꯄꯥꯏ ꯊꯤꯔꯛꯏ꯫ ꯃꯍꯥꯛ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯔꯒꯦ, ꯍꯨꯔꯥꯟꯕ ꯅꯨꯄꯥꯁꯤꯒ ꯑꯣꯏꯅ ꯂꯨꯍꯣꯡꯂꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯍꯦꯟꯕꯤꯁꯅꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯌꯥꯔꯦ꯫ ꯍꯨꯔꯥꯟꯕ ꯑꯁꯤꯕꯨ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯔꯒꯦ ꯈꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯦꯟꯕꯤꯁꯅꯥꯒꯤ ꯐꯖꯕ ꯃꯁꯛ, ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧꯗꯨꯗ ꯍꯦꯟꯕꯤꯁꯅꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯨꯔꯥꯟꯕ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯍꯜꯂꯦ꯫ ꯑꯁꯨꯝꯅ ꯍꯦꯟꯕꯤꯁꯅꯥ ꯑꯃꯗꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯗꯨꯒ ꯂꯨꯍꯣꯡꯕꯤꯔꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫